ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯒꯦꯝꯁ ꯀꯣ ꯊꯝꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯒꯣꯜ ꯂꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯣ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔ ꯃꯩꯇꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯍꯣꯜ ꯃꯅꯤꯄꯨꯔ ꯈꯨꯟꯗꯥꯃꯤꯅꯤ ꯐꯨꯔꯨꯞ ꯀꯨꯟꯊ꯭ꯔꯥꯒ ꯍꯨꯝꯗꯣꯏ ꯃꯔꯤꯁꯤꯒꯤ ꯑꯄꯨꯟꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯗꯔꯍꯨꯗ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯗꯔꯍꯨꯗ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗ ꯇꯣꯉꯥꯟꯕ ꯏꯁꯣꯔꯅ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯗ ꯄꯤꯖꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃꯈꯛ ꯌꯥꯎꯔꯤ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨꯒꯤ ꯏ ꯆꯦꯟꯕ ꯑꯃ ꯌꯥꯎꯔꯤ ꯁꯥꯟꯅꯕꯒꯤ ꯍꯤꯔꯝꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯀꯣ ꯁꯥꯟꯅꯕꯒꯤ ꯍꯤꯔꯝꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯜꯆꯔꯗ ꯑꯣꯏꯔꯣ ꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯐꯤꯂꯣꯖꯣꯐꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯗꯦꯟ ꯊꯝꯕꯤꯔꯝꯃꯤꯕ ꯅꯦꯁꯅꯦꯜ ꯁꯤꯝꯕꯣꯜ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯅꯩꯅꯕ ꯃꯇꯝꯗ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯆꯥꯡ ꯇꯥꯗꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠꯁꯤꯗ ꯌꯥꯎꯖꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯜꯆꯔꯗꯁꯨ ꯌꯥꯎꯖꯔꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯁ꯭ꯄꯣꯔꯠꯁ ꯑꯦꯟ ꯒꯦꯝ ꯑꯦꯟ ꯁ꯭ꯄꯣꯔꯠꯁꯨ ꯌꯥꯎꯖꯔꯤ ꯉꯁꯥꯏ ꯏꯊꯤꯛꯁ ꯌꯥꯎꯖꯔꯤ ꯐꯤꯂꯣꯖꯣꯐꯤ ꯂꯩꯖꯔꯤ ꯗꯦꯟ ꯅꯦꯁꯅꯦꯜ ꯁꯤꯝꯕꯣꯜ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯅꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯅꯦꯁꯅꯦꯜ ꯁꯤꯝꯕꯣꯜ ꯂꯦꯡꯗꯕ ꯁꯤꯝꯕꯣꯜ ꯃꯌꯥꯝ ꯂꯩꯖꯔꯤꯀꯣ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯪꯂꯥꯗ ꯌꯨꯡꯕꯤꯔꯝꯃꯤꯕ ꯑꯩꯈꯣꯏ ꯉꯁꯤ ꯀꯪꯂꯥ ꯁꯥꯒꯥꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯕꯣꯗꯤꯌꯟꯁ ꯂꯥꯏꯑꯣꯟꯒꯤꯒ ꯑꯩꯈꯣꯏꯒꯤ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯁꯦꯝ ꯍꯥꯏꯗꯤ ꯀꯦꯇꯦꯒꯣꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯆꯍꯤꯗꯨ ꯄꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯖꯨꯈ꯭ꯔꯥꯏꯁꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯗꯨꯒꯤ ꯁꯛꯈꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯅ ꯄ꯭ꯔꯨꯞ ꯇꯧꯔ ꯂꯩꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯅ ꯃꯥꯡꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯀꯥꯟꯗ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯒꯣꯜ ꯀꯣ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯐꯪꯗꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯐꯪꯗꯅ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯃꯃꯥꯏ ꯄꯨꯈꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯉꯁꯥꯏꯒꯤ ꯒꯣꯜ ꯐꯪꯗꯅ ꯏꯟꯗꯤꯌꯥꯁꯤ ꯁꯤꯅꯤꯀꯣ ꯍꯥꯏꯅ ꯁꯛ ꯇꯥꯛꯇꯅ ꯊꯝꯕꯤꯔꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯅ ꯏꯟꯊꯣꯛꯄꯤꯔꯕ ꯂꯤꯗꯔꯁꯤꯡꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯂꯤꯗꯔꯁꯤꯡꯅ ꯃꯤꯔꯥꯏꯕꯤꯔꯕ ꯑꯗꯨꯒꯨꯝꯕ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯎꯕꯤꯒꯅꯨ ꯍꯥꯟꯅ ꯊꯝꯖꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯗꯣ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯃꯥꯏ ꯑꯣꯏꯔꯛꯇꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯏꯟꯗꯤꯌꯥꯕꯨ ꯒꯣꯜ ꯑꯍꯥꯟꯕ ꯐꯪꯉꯦ ꯍꯥꯏꯅ ꯉꯁꯤ ꯄꯦꯄꯔ ꯈꯨꯗꯤꯡꯃꯛꯇ ꯅꯦꯁꯅꯦꯜ ꯇꯤꯚꯤꯁꯤꯡꯗ ꯉꯁꯤ ꯌꯥꯎꯗꯅ ꯏꯟꯗꯤꯌꯥꯕꯨ ꯁꯛ ꯇꯥꯛꯄ ꯉꯝꯃꯤꯁꯦ ꯆꯍꯤ 4 ꯍꯦꯟꯅ ꯅꯩꯈꯥꯏꯕꯤꯔꯕ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯅꯩꯈꯥꯏꯕꯤꯔꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯒꯤ ꯃꯀꯣꯟ ꯑꯣꯜꯍꯜꯂꯕ ꯑꯗꯨꯒꯨꯝꯕ ꯅꯦꯁꯅꯦꯜꯒꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯃꯆꯦ ꯃꯆꯟ ꯃꯌꯥꯝ ꯑꯃ ꯒꯦꯡ ꯔꯦꯞ ꯇꯧꯕꯤꯔꯕ ꯃꯆꯦ ꯃꯆꯟ ꯃꯌꯥꯝ ꯑꯃ ꯇꯥꯅ ꯍꯥꯠꯂꯕ ꯃꯩ ꯊꯥꯔꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯗꯣ ꯑꯗꯨꯒꯤ ꯅꯤꯡꯉꯣꯟ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯂꯤꯗꯔꯁꯤꯡꯗꯨ ꯈꯪꯐꯝ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯉꯥꯛ ꯄꯨꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯁꯤꯅꯁꯨ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯏꯟꯗꯤꯌꯥꯒꯤ ꯃꯃꯥꯏ ꯄꯣꯔꯛꯄ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯃꯃꯥꯏ ꯄꯣꯔꯛꯄ ꯒꯣꯜ ꯐꯪꯍꯟꯕꯁꯦ ꯃꯤꯔꯥꯕꯥꯏꯅꯤ ꯀꯥꯏꯅ ꯈꯨꯕꯥꯛ ꯐꯨꯔꯛꯄ ꯌꯥꯏ ꯍꯣꯔꯦꯟ ꯍꯔꯥꯎꯅꯔꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒꯤ ꯍꯔꯥꯎꯅꯕꯒꯤ ꯃꯅꯨꯡꯗꯨꯗ ꯑꯗꯨꯒꯨꯝꯕ ꯅꯤꯡꯉꯣꯟꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯣ फ्री मूवमेंट यादना आईडीपीस मैम कांगहोंग चाइना ड्रग माफिया मैम योमदना टेररिस्ट मैम योमदना लेरबा दुम स्टेट मणिपुर सिदगिनिको हाबदो अखोगी लेबिबा लीडरसिंग दु खंगम चंगे अदुगुम मियोइनी अदुगुम खुनुदगी अदुगुम लेबाकदगी हरपा अदुगुम निंगोनी मियोइनी जातिनी हाबदो ngasi दिल्ली लेबिबा अदुगुम लीडरसिंग दा ngasi लेबिली खोगी सिरि हेबिबा लीडरसिंग ना ताकपि उन चंगे बको मागी गोल फंगे इंडिया की माई पोरे हारगा खुबाक फुरो तो पुनुदी यारोय बको गोल फंगन लाइबा मी इंडिया माई पोलेबा मी इंडिया को सकता लाइबा मी से कनानो हाबसे कर्म से ngasi खोगी मीराबाई चनु दना चनमम निशिकांत सु यावरि तरा चनमम निशिकांत ना माना ब्रोंज लौरी नत्रा सिल्वर लौरी सॉरी सिल्वर लौरी अराय बथौ नते नत्रा पृथ्वी की मले पृथ्वी की लेबा खुदिंग मकी एनी कॉम्पिटिटिव को स्पोर्ट्स की लाइन दो ओरो मदो एनी कॉम्पिटिटिव चांगियंग तोरम मतमदा कोई गोल लगी हौरगा सिल्वर ब्रोंज को 1 2 3 थिरगो मतमदा इंडिया मसक ताक ngamiसे मसी इंडिया की मनुंग दा पिकु स्टेट अमो मणिपुर सु इंडिया की स्पोर्ट्स की लाइन दा सयेंग येत तम पमो मो ओइर लेरि हाबसि मसु गसि लेइबा अदु पोल के लेसे खम चंगे बको हे को अदना इ नायम कना हाजे निंगि सि असुगुंबा फावर म सानरे मयाम जे होय मयाम न बदि हारकनी स्पोर्ट यूनिवर्सिटी मणिपुर दा पीबी रे स्पोर्ट यूनिवर्सिटी मणिपुर थमबनी अदु थमबि का हेबि याय बको यस थंबि रे मदु दन कोइ वार्मली वेलकम तौजरी एप्रिशिएशन पिजरी अदु थमे हायदना सु हौरैब ग्रास हौरैब छात्र मयाम लौरिब थौदांग ओइरैब मयाम तौरिब मयाम ngasi manipur gi oina sanaroi mayam ngasi state ki oina represent to bida to state singi club singi represent to sanaroi mayam je masi lotion bi rakanda moi chanaba tolop moi chanaba gi moi kono pifam to bi rakanda state sidagi koi hena phagana ba du simi sangi hetare pramani ko adu mo mayam to bida nang sai se kanoni hi siang na hairagadi amitra India की ओइना इंडिया मसक ताकना होना मतमदा कल्चर गा को
sports ka India gi oina amitra ze Manipur ju part am or lei haba sim khong change bako Manipur yaw do matam da Manipur inthok matam da sports ki line da culture ki line da Manipur India ze masak phajabang mo haba sim dan khong change bako aduna sugumba hiram khudi mukta sports ki line da India gi masak ta lai ba sugumba sanaroi myam jing si ekhoi matik chaba maram chaba ko moidana tan horoi ba grass to horoi ba sanaroi myam je madi mari no facility myam bibi dana Miro the sports player maron shugan pidana aduguma malem gi laibakta adugumba Manipur ze khogi sports ki aduguma ga ni khogi